अरोइबा पाउदा लमदमस तौशिंदबा अमदि ओइदबा ngang kya lenganglon oibadagi imaleba asi awaphamda tabani haina Surikagi President Thoksom Samrendra na haikre Kurumjari ISTV ki paumyeng tabiri basing mutaram nokjari hauji pau sanol bizari Lamdamasa tausinaba amadi oidaba ngangba kya lenganglon oibadagi imaleba asi awaphamda tabani haina Surikagi President Thoksom Samrendra na Development and Protection United Voluntary Organization gi kuntra suba mapok thoramda haikre mangna makhatan haikibada isagi oijaba thiruba ekhoi khudimak wakhal taminarasi Manipuri listing masamapani fatare ki matungdagi di ekhoi masel punsina duna lingjel manana thabak tawbugi hainabi laikhidre laik laisu haidaba kayasu wakhal manade amana haiba amana laungadabagi khudamdai Maitaina Scheduled Tribe status ta hanjin jarage haina lauriba si khara amana yaringdaba sisu khudam amani pandam ama phangnaba hotnaba amadi lebagi damak afaba thabak ama tawnaba hotnabada yetpagi mahutta punna wakhal taminaduna lingjel manana thabak tawminasi haiki Sisu toksanaba bayamna akoigi representative oil budai ni ngasi soi aigi oijana phangni haigadi afaba koi loi kauthoeba padigi lari haidana haito bhongsi lui taweba manipur chanarieba sugum bawakan manada masi chendo pakondaba leader akoi machine besore intelligence sing akoigi CSO sing ase akoigi lingjen manada 1947 na manipur ning kha samde haulo hojji koi lingjen manada ki dicek ama kodi yauri masi koi lothopam changi Tauramada Development and Protection United Voluntary Organization Nambolgi founder, members, regular donors, donor, well-wishers, public leaders, altruist philanthropists amadi CSO singda Assam Malengyan amamam piduna ikai khumnaba utki Tauramada Development and Protection United Voluntary Organization Nambolgi General Secretary Thoksom Lamjing bana Manipurna sakhatpagi mahutta maning halakliba amadi lingjal manadabadagini Aikhoi masal punsinaba ngamdaba aigi lof migi lof haina khaidokduna amana tawbada amana saruk yanadaba CSO sing lalhoba group sing amadi rajniti wala singna magi group semduna masaki ta khalingaida aikhoi gi leibak aikhoi gi iramdam lekha tarakpagi pibamda lakpani haiki Lupi yaman na bana singa su poisi to kai ta bagi potama lagi Manipuri se so aijo man su masing yaman ba lalho ba su masing yaman ba rajni tawri ma yam sina club se su thugai ba ni sa ma su thugai ba ko loina thugai na bane masi se loina to akanda koi punsin min si angdang punsin akanda koi kayam yam na masi punsin bagi kana ba do angdang long se ba Ngaran until sarangna pung ani makhairom tabada Senapati Police amadi Taratarok Subasam Rifles ki kangbu amana asat auction sek tobada brown sugar ni chingnaba kg ani ga gram yang khatere ka konana nupi ama yaungna mioi manga fare faraba mioi singa dudi Senapati district ki Tungam village tagi Azani Amo sahi kuntra manga apopolai khidraba Lohari Mr Pavel Peter jahi kun manga apopolai khidraba Rini Kuman village tagi ni Frokehi Elias Akho se kuntrabanga apopolai khiraba Kazung Tunga Milestagi Traiwa Sebastian jahi kunmanga apopolai khiraba Seva amadi Mistress ke Ethini Sara sehi nipu humdoi Mapureba CS Loli of Makrului Milestagi ni Police tagi phangba pauna mioi manga asina Gypsy anida lakpada Tadubi police ki check post ta khamduna check tawada sapon gap samaga marfu tareta brown sugani chingnaba posak singadu thengnarakpani farba mioi manga du makhadaba ain ki thabak lokhanaba Tadubi police station da sinakre Jiribam district ki manung chanba Borobreka PS ta duty tawba CRPF personnel ama masada issue tawba service nongmaina masa mathanta kapsin badagi laikhidre Thaudoga singra nung chilpung ani makai mok taba daida thokibani laikhidaba me adu kunsuba battalion CRPF ki D company gi personnel ni laikhidaba me adu Jammu and Kashmir dagi head constable Ravindra Kumar apokpa SS Rasipal Chan kawi hairi RK Sana Chumi Vidyalaya gi Mahri Singh Sindana Teachers Day gi thorom pangtokpa loinana meritorious students amadi mathau ningthina pangtokpa oza singda award pidina ekai khumna utkre dot AOC da leiba asa hall da pangtokiba ngasi gi thorom madada school asigi tongan ba class ki makok mathang taraba Mahri Singh desu memento amadi citation pidina puning thakat ki loinana school asigi Mahri Singh takpi tambibada thoidok hendona mathau da
pukning changba oza singdasu case award citation memento piduna ikai khumnaba utki tharanga mailenana RK Sanatumbi Vidyalaya gi joint director Mona Tongbramna oza haibasi yamna novel oiba profession amani amadi tongan ba lamda thabak toriba khudimak asigi mapudi ozani oza singna angang singbu laik takpiba khakta natana classroom da makhoigi wakhalbu achumba lambida puraknaba wakhalon singsu pibiri oza singna mahairoi singna makhaliba wakhal sing mina ubiba amadi khangbiba wali mahairoi singsu drigi paiba khaktana lairik haibani haina khanbiganu haiki Oja singna angang singbu classroom da lairik takpada natana moigi mind do shape to be you build their character and you inspire their futures. Today I stand here to say and acknowledge the effort of all our teachers, not only of this institution but of the various that I have passed out from, and the teachers who are in my family itself. I thank them and I honor you all, those who are here with us and those who have passed away. How important is the role of a teacher and those in the school environment, staff vagera, official vagera, in shaping the way our children think. Tungda Mahiri Singi Tongan ba Zagoi Isai ba Thoram Gasu Pangtoki. Gurukulla Cultural Academy GKCA gi Taratere Suba Foundation Galoinana Foundation de Galoinana Listangani Kulmanga Kuntariki Anoba Production Sridham ke Kuf Fongba Dance Ramagi Inaugural Thoram Pangtokre JN Manipur Dance Academy gi Auditorium Hall da Pangtok Pathoramda Manipur Legislative Assembly gi Speaker de Sai Japratana Manipur gi culture gi fazabasi punamakna singthanari bani ekoi gi culture si hena sakhonaba khanaminaba mathautai Gurukulla Cultural Academy ge sahi tara tare ki khongchat asida tawkiba amasung lakadaba sahi singda kari tawgani haiba leplaga thabak tawsi hena tung koina mapung fana mathau tawminanaba honamina si haiki Haine mapung pudimukta Manipur gi culture si singthaniga letana baje hai leide dum leiba Mati Pong Pajana Mukana Sakai Namdam Labor, talent in the Open Kamana, Maka, Pan Satu and the Habishi, Kalab Matuta and Kali. Upon Zeta, the light of Home Chitsida, Kali Kali Eximen Loble, the Makata, Lakada, Musum Shangina, the Isam, Zapun Musu, Vishnu, other Kali Kali target or with the Wani Habishi, Yanks in Matuta and Kanji. Paugi Matana Tenba, Brem Talozari. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Liver cirrhosis and liver cancer clinic for liver transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Yeme makigano Azab thamo Sige yumse next time tina check sin na laksila tham khabani ne Dada nang se juara habaga amta kidarbo Asumna mayam na machal bo ngap san lugum masigi yumasibu asoya ngan kokadabagi next time tina ngap seli next time ti juara habati ngap kokna ba sem bani zarmal tekmo isi na bana concrete ka tokna tina ba matamda kapam amuk hena hengal adli next TMT strength is in the quick
ब्रेक की मतंग तराम मोक्सरी मखा तब पाउदा स्टेट हाईवे अमसु ओरिबा वेलकम टू कुंभी दगी वांगू फाबुगी लंबी की पॉट होल मेंसिनबगी थबक सही सिगी जुलाई थादा कुंभी बाजार डेवलपमेंट कमिटी ने लुसिंगदुना तोंगान तोंगान बल्लु मनी गलोना मियाम की मतेंग लंबी सेम की बादू मपोंग फाना लोशन की दबादू बीजेपी कुंभी मंडल की प्रेसिडेंट एस अंगौशनाना मियामदा लंबी एसी एमएलए न था अनि की मनुंगदा लंबी एसी ब्लैक टॉपिंग तौरगनी हाइना मियामदा हाइरंबदगी टोकिबनी मियामदा थाजब पीकिबा था अनि फावुसिदा अथॉरिटीना लंबी एसी सेमजिन बिजबदी प्रजा मियामना अंगम मतेंग तौनरगा पोटहोल मेंशनबगी थबक मखा ताना तौरगनी हाइना कुंभी बाजार डेवलपमेंट कमिटी की चेयरमैन जया खांगेममना पाउमिसिंग द फोंदोक्रे कुंभी कैथलदा मपुंग ओइबा थौदांग लौकिबा तोंगान तोंगानबा एसोसिएशन सिंग ई रिक्सो ऑटो बस अमदि फार्मर्स एसोसिएशन सिंग म्यूजिक यावना पांगतोकिबा पाउगी मिफमदा मकाताना हाइकिबदा मियामबु नुंसिना कौंसिलगा सखत थौरांगी थबकता चटमिनबगी महुता हेना मनिंग हननबा थवोंग चथरकपसी तौबिगनु हाइकी Honorable MLA na koila thabirani haibagi thajaba mandal gi president na koida pibiram badugi matungina akoina makhata na lambi se semgi dabani tha ani manung da haigi bani tha ani zigi manung sida karigumba authority na lambi se sembi raktaba oiragadi akoi leiba leitaba prajamiyam hupna angamba mateng pangnarakanda ngamnana ba koina tan gi ba target to adugi matungina semjagani prajamiyam da sumaina lana uhangadaba mawongda pau phongbi gano kendra magi council MLA ama oina asigumba wana hotnazari bal khoibu appreciate tawbibagi mahuta yamna handhaba thakta karem nabiba usit thawoidana ngangbi basidi condemn tawzari masimadi matungda tawbiganu मणिपुर गोल्ड मेडल अनि सिल्वर मेडल अनि अमदे ब्रॉन्ज मेडल अनि लौदना मणिपुर टीमना ओडिशा द पांगथोकिबा 4th सब जूनियर एंड सीनियर नेशनल टाइकोंडो चैंपियनशिप त पुन मेडल तरुक लौबा ngamkhre अगस्त 19 सेप्टेम्बर अनि फावबा ओडिशा दा टाइकोंडो एसोसिएशन की मियम मखादा ओडिशा की कटक त लेबा जवाहरलाल नेहरू इंडोर स्टेडियम द पांगथोकिबा 4th सब जूनियर एंड सीनियर नेशनल टाइकोंडो चैंपियनशिप लिसिंग अनि कुनमंगा थासिग अनि दलोशन क्रे पांगथोकिबा चैंपियनशिप अदुदा मणिपुर एमेचर टाइकोंडो एसोसिएशन की मियम मखादा मणिपुर की पुन्ना नुपा नुपी सानरे कुंट्रा हुमदेना सरो याकिबगी मनुंगदा मणिपुर की निथौजम धर्मेंद्र अबुंगना सीनियर पुसे फ्रीस्टाइल मेल इंडिविजुअल दा सिल्वर मेडल अमा थोंगाम याइसना चनुना फीमेल इंडिविजुअल पोमसे फ्रीस्टाइल दा सिल्वर मेडल अमा लाइसंगबम जिंगथंगांबी देवी अमदे युमनाम जेटली सिंगना पियर पोमसे फ्रीस्टाइल दा गोल्ड मेडल अमा अमदे मिक्स टीम पोमसे फ्रीस्टाइल दा निथौजम धर्मेंद्र युमनाम जेटली खुंबोंगमयुम आदित्य वाहेंगबम लनखोंबा लाइसंगबम जिंगथंगांबी अमदे ख्वाइराकपम लेनथोयगी टीमना गोल्ड अमा सब जूनियर पोमसे फ्रीस्टाइल पियर दा उकालेबी निथौजम अमदे वासंगबम सिराथना ब्रॉन्ज मेडल अमा लौकी निंगसिंगबाय सिंगजमय ओक्रम लेकाइदगी डोलेंडो खेत्री अमदे ओइनाम रोजिटागी मसानुपा लमगानबा खेत्री मयुमना ब्रॉन्ज मेडल अमा लौदुना चैंपियनशिप असिदा मणिपुर की अहानबा मेडल अकाउंट हांगदोखिबनी ब्रेसलपद मरु पाव अमने बिजरी लमदम मसिदा तौशिनबा मदि ओइदबा ngang क्याना लेंगांग लोन ओइबदगी मालेबा असि अवापंग ताबनि हाइना सरकारगी प्रेसिडेंट थोक्सम सोमेंद्रन हाइख्रे हौजिक फाबगन दिया सेबने पिजरबा मणिपुरी पाव पतांग सलजरे नि ताबिर सुमो मुकाना खुलुमजरे